State asida numit nini humnigi mamangdagi churakhiba nongna maram oiraga ngarang numidang Samurou Makha Leikai Mapada Nambul Turel gi saruk khara kaibadagi Leikai adomda Eshing Echao Mayoknare thaudodugi matangda press na phangba paw amana hai ngarang numidang pung 8 khara helakpa aduwaida Samurou Makha Leikai Mapada Nambul Turel gi mamang thangba Lounambal Fet 15 rom hena kaibadagi Leikai adomda Eshing Echao gi awaba mayoknakhe Turel adu kaidungai mangoina na ahanbada ifut oina faurakhe adubu numidangi matam oiba maramna mafam adu ka hena mambadagi ifut faurakwa adu khangodabane haire ifut ka hena faujalakpadagi numidang pung 8 khara helakpa aduwaida fit 15 rom khara hena Nambul Turel gi Lounambal adu kairakhibane Turel kaibagi paw hek phangbaga Leikai adongi miyamna kairiba Lounambal gi saruk ado menna bohonakhe adubu mafam ado gari changthok changsin tawbuda khudung chadaba amade Turel gi kairiba saruk ado menna ba potlam suna leitabana maram oiraga thabak ado mai pakpa ngamkhide adubu miyamna wa khara Turel gi kairiba saruk adugi parengda yungsilamkhi haire ngasi ayuktagi hauna Leikai adongi miyamna kairiba Lounambal gi saruk ado menna ba akalba maungda honakhe maduga iroinana mari leinaba department ki Leikai dage wani fo bora lising amaga chamanga amade faklong kun piramkhe polam sing adu sisinaduna amade manak nakpa mafam adwai dage leibak na chingba holaga kairiba Lounambal gi saruk adu menbagi thaba akanba maungda chatakhe loina dangasi ay numit yungba matung kairiba Lounambal gi saruk adu ayamba mention bangamkhe Samurou Makha Leikai Mapada Nambul Turel kaibana maram oiraga Samurou amasung hiyang thanga tainaba lokon sing Eshing na thumjinkhe Leikai adongi yum ayamba Eshing thumjinkhibana maram oiraga ijawgi awaba mayoknare angang nupi amadi ahal sing safagadaba mafam singda hodokwa hauthre Eshing Echao ase wangwai gi saruk fauba yoksenkhre haina pawasana makha tarakle